ꯑꯍꯥꯟꯕꯃꯛꯇꯗ ꯊꯣꯏꯕꯤ ꯊꯣꯛꯆꯝꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯎꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛꯇ ꯃꯥꯏꯕꯤꯒꯤ ꯊꯋꯥꯏ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤ ꯁꯨꯁꯤꯇ꯭ꯔꯥ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯛꯂꯕꯁꯨ ꯇꯥꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯅꯣꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯐꯔꯦ ꯃꯌꯥꯝ, ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯄꯤꯛꯄ ꯈꯨꯟ ꯑꯃꯗꯅꯤ, ꯃꯤ ꯄꯥꯛꯅ ꯇꯥꯕꯃꯛꯇꯤ ꯑꯣꯏꯗꯦ, ꯑꯗꯨꯕꯨ ꯈꯨꯟꯗꯨ ꯃꯔꯥ ꯆꯦꯠꯅ ꯄꯥꯟꯕ ꯈꯨꯟ ꯑꯃꯗꯤ ꯑꯣꯏꯔꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯟꯁꯤꯒꯤ ꯅꯤꯡꯊꯧꯁꯤ ꯃꯌꯥꯝꯗꯒꯤ ꯇꯣꯞ ꯇꯣꯞꯄꯤ꯫ ꯈꯨꯟꯁꯤꯒꯤ ꯈꯨꯟꯖꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤꯇꯣꯞ ꯑꯃ ꯈꯨꯟꯁꯤꯗ ꯆꯪꯍꯟꯗꯦ, ꯂꯩꯍꯟꯗꯦ꯫ ꯑꯇꯣꯞꯄ ꯈꯨꯟꯗꯒꯤ ꯂꯥꯜꯂꯛꯄ ꯄꯣꯠ ꯆꯩ, ꯑꯆꯥ ꯑꯊꯛ, ꯍꯤꯔꯝ ꯑꯃꯠꯇꯗ ꯈꯨꯟ ꯑꯇꯣꯞꯄꯒ ꯃꯔꯤ ꯂꯩꯅꯕ ꯃꯍꯥꯛꯅ ꯌꯥꯔꯝꯗꯦ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯏꯟꯗꯕ, ꯃꯥꯅ ꯍꯥꯏꯕ ꯋꯥꯗ ꯍꯤꯛꯇꯣꯛꯄ ꯈꯨꯟꯖꯥ ꯑꯃꯠꯇ ꯃꯍꯥꯛꯅ ꯈꯨꯟꯁꯤꯗ ꯂꯩꯍꯜꯂꯝꯗꯦ꯫ ꯑꯉꯥꯡ ꯑꯣꯏꯍꯜꯒꯅꯤ ꯍꯥꯏꯅ ꯆꯩꯔꯥꯛ ꯄꯤꯔꯝꯃꯤ꯫ ꯆꯤꯡꯌꯥꯗꯒꯤ ꯈꯤꯇꯪ ꯂꯥꯞꯂꯞꯅ ꯂꯩꯕ ꯌꯨꯝꯊꯣꯡꯄꯣꯛ ꯑꯃꯗ ꯆꯍꯤ ꯌꯥꯝꯅ ꯌꯥꯝꯂꯕꯤ ꯑꯍꯜ ꯑꯃꯒ ꯃꯍꯥꯛꯀꯤ ꯃꯁꯨꯅꯨꯄꯤ ꯑꯃꯒ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯃꯛ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯍꯜꯁꯤ ꯆꯍꯤ ꯌꯥꯝꯖꯔꯕꯁꯨ ꯈꯨꯟꯁꯤꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯅꯗꯤ ꯌꯥꯝꯅ ꯀꯤꯅꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯑꯍꯜ ꯑꯁꯤ ꯈꯨꯟꯁꯤꯗ ꯈꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯐꯝ ꯀꯌꯥꯗꯁꯨ ꯃꯃꯤꯡ ꯆꯠꯂꯤꯕꯤ ꯑꯐꯥꯎꯕ ꯃꯥꯏꯕꯤ ꯑꯃꯅꯤ꯫ ꯈꯨꯟꯁꯤꯗ ꯃꯥꯏꯕꯤ ꯑꯅꯤ ꯁꯨꯅ ꯂꯩꯇꯕ ꯃꯔꯝꯅ ꯈꯨꯟꯖꯥꯁꯤꯡꯅ ꯃꯍꯥꯛꯇꯕꯨ ꯐꯖꯅ ꯂꯣꯏꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅꯁꯨ ꯏꯃꯨꯡꯁꯤꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯔꯝꯃꯤ, ꯃꯔꯝꯗꯤ ꯅꯤꯡꯊꯧꯒꯤ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯑꯃ ꯊꯣꯛꯄꯗ ꯃꯥꯏꯕꯤꯁꯤꯅ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯗꯨꯅ ꯂꯥꯛꯏ꯫ ꯃꯥꯏꯕꯤꯁꯤꯒꯤ ꯃꯁꯨꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ, ꯃꯃꯤꯡꯅ ꯆꯤꯡꯁꯦꯜ ꯀꯧꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯁꯦꯡꯒꯣꯏ ꯁꯛꯇꯥꯗ ꯂꯝ ꯌꯧꯅ ꯍꯦꯛ ꯐꯖꯕ ꯅꯨꯄꯤ ꯃꯆꯥꯅꯤ꯫ ꯃꯤꯔꯨ ꯃꯥꯟꯗꯦ, ꯀꯨꯆꯨ ꯉꯧꯏ, ꯃꯃꯤꯠ ꯂꯥꯎꯇꯛ ꯇꯥꯏ, ꯃꯤꯗꯤ ꯈꯔ ꯄꯤꯛꯇꯥꯅꯩ꯫ ꯑꯗꯨꯕꯨ ꯊꯣꯏꯅ ꯈꯟꯅꯗꯦ, ꯁꯛꯆꯨꯗ ꯂꯝ ꯌꯧꯅ ꯐꯖꯕ ꯍꯥꯏꯕꯗꯨ ꯈꯝ ꯊꯦꯡꯏ꯫ ꯈꯨꯟꯁꯤꯗ ꯂꯩꯔꯤꯕ ꯄꯥꯈꯪꯁꯤꯡꯗꯒꯤ ꯍꯧꯔꯒ ꯑꯍꯜꯅ ꯐꯥꯎꯕ マꯒꯤ ꯐꯖꯕꯗ ꯉꯥꯎꯅꯔꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯕꯦꯟꯄꯣꯛ ꯑꯁꯤꯅ ꯃꯁꯨꯅꯨꯄꯤꯁꯤꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯥꯅ ꯁꯨꯝ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒ ꯃꯁꯨꯅꯨꯄꯤꯁꯤꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯔꯝꯅ ꯃꯍꯥꯛ ꯃꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯑꯊꯦꯡꯕ ꯃꯇꯝꯗ ꯃꯕꯦꯟꯄꯣꯛꯁꯤꯅ ꯆꯤꯡꯁꯦꯜꯕꯨ ꯇꯣꯏꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯄꯥꯎꯇꯥꯛ ꯀꯌꯥ ꯃꯔꯨꯝ ꯄꯤꯕꯤꯔꯝꯃꯤ꯫ ꯂꯥꯏꯋꯥ ꯃꯥꯅ ꯑꯈꯪꯕ ꯂꯣꯏꯅꯃꯛ ꯆꯤꯡꯁꯦꯜꯕꯨ ꯈꯪꯍꯟꯕ ꯃꯥꯅ ꯄꯥꯝꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯃꯁꯨ ꯃꯕꯦꯟꯗꯨ ꯐꯨꯡꯒꯥꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯕꯦꯟꯄꯣꯛꯇꯨꯅ, "ꯏꯁꯨꯇꯣꯝꯕꯤ, ꯅꯪꯕꯨ ꯃꯤꯒꯤꯗ ꯐꯤ ꯁꯥꯕ ꯌꯥꯎꯕꯗꯨꯕꯨ ꯋꯥꯗꯕ꯭ꯔꯣ?" "ꯋꯥꯗꯤꯌꯦ ꯑꯕꯣꯛ, ꯀꯩꯗꯧ ꯋꯥꯗꯣꯏꯅꯣ? ꯑꯩ ꯈꯛꯇꯁꯨ ꯅꯠꯇꯦ, ꯈꯨꯟꯖꯥꯁꯤꯡ ꯃꯌꯥꯝꯒ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯗꯨꯝ ꯃꯇꯝ ꯍꯧꯈꯤꯕꯁꯨ ꯈꯪꯍꯧꯗꯤꯌꯦ." "ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯐꯩ, ꯑꯕꯣꯛꯅ ꯅꯪꯕꯨ ꯑꯗꯨꯝ ꯌꯦꯡꯁꯤꯟꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯅꯪꯅ ꯅꯨꯃꯤꯗꯥꯡ ꯇꯥꯔꯒ ꯍꯜꯂꯛꯄꯁꯦ ꯑꯕꯣꯛ ꯊꯋꯥꯏꯁꯦ ꯂꯨꯝꯗꯦ꯫ ꯑꯗꯨꯅ ꯈꯤꯇꯪ ꯉꯟꯅ ꯍꯜꯂꯛꯅꯕ ꯍꯥꯏꯌꯨꯗꯅ꯫ ꯅꯇꯥꯔꯣꯏ ꯑꯃ ꯑꯅꯤꯒ ꯂꯥꯛꯂꯕꯁꯨ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯕꯅꯤꯅ ꯂꯝꯈꯥꯏꯗꯒꯤꯗꯤ ꯅꯇꯣꯝꯇ ꯂꯥꯛꯂꯦ꯫ ꯈꯨꯟꯖꯥꯁꯤꯡꯁꯦ ꯐꯠꯇꯦ ꯍꯥꯏꯕꯒꯤꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯆꯦꯛꯁꯤꯟꯗꯕꯗꯤ ꯌꯥꯗꯦꯗꯣ." "ꯍꯣꯏ ꯑꯕꯣꯛ, ꯑꯩꯁꯨ ꯉꯟꯅꯕꯗꯤ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯗ ꯑꯩꯅꯗꯤ ꯅꯨꯡꯊꯤꯜꯗꯒꯤ ꯆꯠꯄꯅꯤꯅ ꯍꯦꯛꯇ ꯂꯣꯏꯁꯤꯟꯕ ꯉꯝꯈꯤꯗꯕ꯫ ꯍꯌꯦꯡꯗꯒꯤ ꯈꯤꯇꯪ ꯉꯟꯅ ꯆꯠꯂꯒꯦ꯫ ꯁꯥꯔꯤꯕ ꯗꯨꯛꯁꯤꯡꯁꯤ ꯃꯇꯝ ꯈꯔ ꯂꯦꯞꯊꯣꯛꯑꯁꯨ ꯂꯦꯞꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯐꯧ ꯁꯨꯕꯁꯨ ꯆꯠꯇꯕ ꯌꯥꯔꯣꯏ ꯀꯣꯅꯨꯡꯗ." "ꯑꯍꯩꯃꯥ, ꯀꯥꯎꯔꯦꯗꯅ ꯑꯕꯣꯛꯇꯤ꯫ ꯀꯣꯅꯨꯡꯒꯤ ꯐꯧ ꯁꯨꯕ ꯆꯠꯄꯒꯤꯗꯨꯕꯨ ꯀꯩꯗꯧꯉꯩꯅꯤ ꯍꯥꯏꯕꯅꯣ?" "ꯍꯌꯦꯡꯒꯤ ꯃꯊꯪꯁꯤꯅꯦ ꯑꯕꯣꯛ." "ꯑꯣ, ꯐꯔꯦ ꯐꯔꯦ, ꯁꯦ ꯆꯔꯩ ꯐꯤꯒꯁꯦ ꯊꯝꯖꯤꯟꯖꯔꯨꯔꯣ." ꯆꯤꯡꯁꯦꯜꯁꯨ ꯃꯕꯦꯟꯕꯣꯛꯅ ꯄꯤꯔꯛꯂꯤꯕ ꯆꯔꯩ ꯅꯝꯈꯥꯡꯗꯨ ꯆꯦꯛꯁꯟꯅ ꯄꯥꯏꯗꯨꯅ ꯐꯨꯡꯒꯥꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯏ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯃꯗꯅꯤ ꯅꯣꯡꯃꯗꯣꯜ ꯊꯛꯇ ꯉꯥꯟꯊꯣꯏꯔꯤꯕ ꯀꯣꯔꯧ ꯉꯥꯟꯕ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯁꯦꯛ ꯃꯉꯥꯜꯒ ꯂꯣꯏꯅꯅ ꯃꯁꯤꯟ ꯄꯥꯡꯂꯤ꯫ ꯑꯌꯨꯛꯀꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯝꯂꯒ ꯉꯁꯤꯗꯤ ꯈꯨꯟꯗ ꯐꯤ ꯁꯥꯕ ꯆꯠꯄꯗꯨ ꯀꯥ ꯍꯦꯟꯅ ꯉꯟꯅ ꯆꯠꯂꯝꯃꯤ꯫ ꯃꯕꯦꯟꯄꯣꯛꯅ ꯃꯤꯄꯥꯏꯖꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯆꯤꯡꯁꯦꯜꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯅ ꯉꯟꯅ ꯆꯠꯂꯒ ꯉꯟꯅ ꯍꯜꯂꯛꯁꯤ ꯍꯥꯏꯗꯅ ꯃꯇꯥꯔꯣꯏꯁꯤꯡꯒꯁꯨ ꯍꯥꯏꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯆꯥꯏꯊꯔꯛꯄ ꯃꯇꯝꯗ ꯆꯤꯡꯁꯦꯜꯗꯨ ꯈꯨꯟꯒꯤ ꯐꯤ ꯁꯥꯐꯝꯗꯒꯤ ꯍꯜꯂꯛꯂꯒ ꯃꯇꯥꯔꯣꯏ ꯑꯅꯤꯗꯨꯒ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯂꯝꯈꯥꯏꯗ ꯀꯥꯏꯅꯔꯁꯤ ꯍꯥꯏꯅꯔꯒ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯈꯨꯟꯒꯤ ꯁꯪꯗꯨꯗ ꯅꯤꯄꯥ ꯈꯔ ꯆꯍꯤ ꯌꯥꯝꯂꯛ ꯇꯧꯔꯕ
ꯈꯨꯟꯗꯨꯗ ꯄꯣꯠ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯉꯥꯎꯕꯗ ꯂꯝꯕꯥ ꯂꯩꯇ꯭ꯔꯕ ꯃꯈꯣꯏ ꯈꯔꯅ ꯆꯤꯡꯁꯦꯜꯕꯨ ꯂꯛꯅꯔꯝꯃꯤ꯫ ꯐꯖꯩ ꯀꯧꯏ ꯍꯥꯏꯕꯗ ꯍꯦꯛ ꯄꯦꯟꯗꯦꯗ ꯁꯛꯇꯝꯗꯣ꯫ ꯑꯃꯅ ꯑꯃꯨꯛ ꯂꯛꯅꯔꯛꯏ, ꯅꯤꯡꯊꯧꯒꯤ ꯃꯆꯥꯅ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯅꯤ ꯆꯤꯡꯒꯣꯏꯅꯔꯝꯃꯤ ꯍꯥꯏ꯫ ꯑꯁꯦꯡꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯗꯧꯔꯤꯗ꯫ ꯆꯤꯡꯁꯦꯜꯁꯨ ꯇꯥꯁꯤꯟꯅꯗꯦ, ꯑꯗꯨꯕꯨ ꯋꯥꯍꯩ ꯑꯃꯇꯪꯗꯤ ꯍꯥꯏꯔꯝꯃꯤ, ꯈꯨꯟꯕꯨ ꯉꯥꯛ ꯁꯦꯟꯗꯅ, ꯅꯆꯦꯟ ꯅꯆꯜꯁꯤꯡꯗ ꯃꯤꯠꯌꯦꯡ ꯀꯥꯏꯔꯅꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯉꯥꯛ ꯁꯦꯟꯗꯅ, ꯈꯨꯟꯁꯤꯕꯨ ꯏꯪꯅ ꯇꯞꯅ ꯄꯥꯟꯕ ꯈꯨꯟ ꯑꯃ ꯑꯣꯏꯕꯗ ꯃꯇꯦꯡ ꯄꯥꯡꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯅꯆꯥꯒꯨꯝꯕꯤ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯀꯔꯤ ꯀꯥꯟꯅꯕꯅꯣ ꯐꯪꯗꯧꯔꯤꯕꯁꯦ? ꯋꯥꯈꯜ ꯇꯥꯕꯤꯌꯨ ꯏꯕꯨꯡꯁꯤꯡ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯨꯝ ꯇꯝꯅ ꯃꯈꯣꯡꯗꯨ ꯀꯟꯅ ꯊꯥꯡꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯁꯦꯡꯅ ꯃꯍꯥꯛꯁꯨ ꯀꯤꯖꯕꯗꯤ ꯄꯣꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯍꯥꯏꯗꯕ ꯌꯥꯗꯕꯅꯤꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯌꯨꯝ ꯌꯧꯔꯛꯂꯒ ꯃꯕꯣꯛꯄꯨ ꯀꯣꯏꯊꯤ ꯊꯤꯖꯔꯝꯃꯤ꯫ ꯑꯕꯣꯛ, ꯑꯕꯣꯛ, ꯀꯥꯏꯗ ꯂꯩꯒꯦ? ꯍꯥꯏ, ꯀꯩꯗꯧꯔꯦ? ꯌꯥꯆꯪꯂꯛꯄꯗ ꯇꯧꯍꯩꯗꯦꯅꯦ꯫ ꯑꯕꯣꯛ, ꯐꯠꯇꯕ ꯃꯤ ꯍꯥꯠꯄꯁꯤ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ? ꯍꯩ ꯅꯨꯄꯤ ꯃꯆꯥ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ? ꯏꯁꯨꯗ ꯀꯅꯥꯅ ꯀꯔꯤ ꯂꯥꯛꯆꯔꯛꯏ? ꯑꯕꯣꯛꯇ ꯍꯥꯏꯌꯨ꯫ ꯈꯨꯟꯊꯛꯀꯤ ꯏꯄꯨ ꯑꯉꯧꯒꯤ ꯃꯁꯨ ꯅꯨꯄꯥꯗꯨ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯑꯕꯣꯛ꯫ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯝ ꯐꯖꯗꯦ꯫ ꯃꯥꯏꯗ, ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯕꯒꯤ ꯆꯨꯝꯅ ꯂꯛꯅꯔꯛꯄ ꯑꯣꯏꯔꯤꯅꯤ꯫ ꯀꯔꯤꯒꯤ ꯅꯪꯅ ꯃꯗꯨꯗ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯔꯤꯅꯣ? ꯑꯁ, ꯑꯕꯣꯛꯁꯨ ꯑꯩꯅ ꯁꯥꯎꯔꯤꯁꯤ ꯈꯪꯗꯅ ꯃꯤꯒꯤ ꯃꯤꯆꯪꯗ ꯀꯩꯒꯤ ꯋꯥ ꯉꯥꯡꯉꯤꯅꯣ? ꯍꯣꯏ ꯍꯣꯏ, ꯑꯕꯣꯛ ꯉꯥꯡꯒꯦ, ꯆꯠꯂꯣ, ꯅꯪꯒꯤ ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯆꯥꯛꯀ ꯆꯥꯅꯤꯡꯗꯦ? ꯂꯥꯝꯗꯦꯅ ꯊꯣꯡꯗꯕꯗꯤ ꯆꯥꯗꯕꯗꯤ ꯌꯥꯔꯣꯏꯅꯦ꯫ ꯍꯣ, ꯑꯕꯣꯛꯀꯤ ꯈꯛ ꯊꯣꯡꯉꯒꯦ, ꯑꯕꯣꯛ ꯏꯊꯟꯇ ꯆꯥꯕꯤꯔꯣ꯫ ꯊꯤꯗ, ꯑꯉꯥꯎꯕꯤꯁꯤꯗꯤ꯫ ꯑꯩꯕꯨ ꯃꯤꯒꯤ ꯃꯆꯥꯗꯨꯕꯨ ꯆꯠꯂꯒ ꯆꯩꯔꯨ ꯆꯣꯍꯥꯏꯔꯤꯔꯣ? ꯆꯤꯡꯁꯦꯜꯁꯨ ꯃꯈꯥ ꯇꯥꯔꯝꯗꯅ ꯐꯨꯡꯒꯥꯗꯨꯗ ꯃꯩ ꯍꯧꯒꯠꯅꯕ ꯍꯣꯠꯅꯈ꯭ꯔꯤ꯫ ꯆꯤꯡꯁꯦꯜꯒꯤ ꯃꯕꯦꯟꯕꯣꯛꯀꯤ ꯋꯥꯈꯜꯁꯤ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯤ꯫ ꯃꯁꯨ ꯅꯨꯄꯤꯗ ꯀꯔꯤꯁꯨ ꯍꯥꯏꯈꯤꯗ꯭ꯔꯕꯁꯨ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯈꯜꯂꯒ ꯃꯍꯥꯛ ꯁꯣꯔ ꯐꯥꯎꯕ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯗ꯭ꯔꯤ꯫ ꯃꯍꯥꯛꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯆꯤꯡꯁꯦꯜꯅ ꯀꯔꯤ ꯑꯣꯏꯍꯧꯕ? ꯌꯨꯝꯗꯣꯡꯄꯣꯛ ꯑꯁꯤꯗ ꯃꯔꯤ ꯃꯇꯥ ꯁꯥꯒꯩ ꯅꯥꯇꯩ ꯑꯃ ꯂꯩꯗꯅ ꯁꯤꯟꯅꯔꯝꯒꯅꯤ ꯍꯥꯏꯕꯁꯨ ꯀꯅꯥ ꯑꯃ ꯂꯩꯇ꯭ꯔꯤ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ꯫ ꯃꯤꯑꯣꯏꯕꯅ ꯐꯠꯈꯤꯗ꯭ꯔꯕꯗꯤ ꯁꯦꯝꯗꯣꯛꯄ ꯋꯥꯏ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯆꯤꯡꯁꯦꯜꯕꯨ ꯂꯧꯅꯕ ꯍꯥꯏꯗꯅ ꯊꯧꯔꯥꯡ ꯀꯌꯥ ꯃꯔꯨꯝ ꯁꯤꯟꯕ ꯍꯧꯔꯛꯂꯤ꯫ ꯆꯤꯡꯁꯦꯜꯅ ꯐꯤ ꯁꯥꯐꯝꯗꯒꯤ ꯍꯜꯂꯛꯄ ꯈꯨꯗꯤꯡ ꯃꯥꯕꯨ ꯂꯛꯅꯔꯝꯃꯤ꯫ ꯑꯊꯣꯏ ꯀꯥꯕ ꯋꯥꯉꯥꯡ ꯉꯥꯡꯗꯨꯅ ꯎꯁꯤꯠꯇꯕ ꯑꯁꯨꯝ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯕꯦꯟꯄꯣꯛꯁꯨ ꯁꯣꯟꯕ ꯑꯁꯨꯝ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯃꯁꯨꯅꯨꯄꯤꯁꯤꯒꯤ ꯈꯟꯕꯗ ꯐꯅ ꯀꯟꯅ ꯂꯩꯅꯕ ꯍꯣꯠꯅꯔꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯃꯁꯨꯅꯨꯄꯤꯁꯤꯗ ꯂꯥꯏꯋꯥ ꯀꯌꯥ ꯃꯔꯨꯝ ꯁꯤꯟꯅꯕ ꯍꯧꯔꯛꯂꯤ꯫ ꯑꯈꯪꯕ ꯂꯣꯏꯅꯃꯛ ꯇꯥꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯆꯤꯡꯁꯦꯜꯗꯤ ꯃꯕꯦꯟꯄꯣꯛꯅ ꯑꯁꯨꯝꯅ ꯁꯣꯟꯖꯜꯂꯛꯄꯁꯤꯗ ꯋꯥꯈꯜ ꯑꯃ ꯊꯣꯛꯂꯝꯗꯦ꯫ ꯑꯁꯨꯛ ꯀꯨꯏꯅ ꯈꯨꯟꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯄꯁꯤ ꯁꯣꯜꯂꯛꯂꯕ ꯃꯇꯝꯁꯤꯗꯗꯤ ꯈꯨꯟꯖꯥ ꯑꯅꯤ ꯁꯨꯅ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯗꯅ ꯃꯇꯦꯡ ꯄꯥꯡꯕ ꯆꯪꯂꯛꯇ꯭ꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯕꯁꯨ ꯆꯤꯡꯁꯦꯜꯅ ꯄꯨꯝꯅꯃꯛ ꯉꯝꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯆꯤꯡꯁꯦꯜꯗꯨ ꯅꯤꯡꯊꯧꯒꯤꯗ ꯆꯠꯇꯨꯅ ꯃꯕꯦꯟꯄꯣꯛ ꯃꯁꯥ ꯉꯝꯗꯕꯒꯤ ꯄꯥꯎꯁꯤ ꯈꯪꯍꯜꯂꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯂꯦꯞꯂꯝꯃꯤ꯫ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯍꯧꯒꯠꯄ ꯐꯥꯎ ꯉꯝꯗ꯭ꯔꯕ ꯁꯣꯜꯂꯕ ꯃꯕꯦꯟꯄꯣꯛꯇꯨꯒꯤ ꯈꯨꯏꯖꯤꯜꯂꯕ ꯈꯨꯠꯁꯥꯁꯤꯡꯗꯨ ꯄꯥꯏꯗꯨꯅ ꯃꯃꯤꯠ ꯏꯔꯥꯆꯦꯟ ꯇꯞꯅ ꯋꯥꯔꯤ ꯁꯥꯔꯛꯂꯝꯃꯤ꯫ ꯑꯕꯣꯛ, ꯅꯪ ꯅꯁꯥ ꯌꯥꯝꯅ ꯋꯥꯕ꯭ꯔꯥ? ꯋꯥꯗꯦꯅꯦ, ꯁꯤꯗꯤ ꯑꯕꯣꯛꯅ ꯆꯍꯤ ꯌꯥꯝꯖꯜꯂꯛꯄꯒꯤꯅꯤ꯫ ꯀꯞꯀꯅꯨ ꯑꯉꯥꯎꯕꯤ, ꯑꯕꯣꯛ ꯀꯨꯏꯅ ꯂꯩꯈꯤꯗꯧꯔꯤꯕꯅꯤ꯫ ꯃꯣꯏꯒꯤ ꯃꯥꯏꯕꯗꯣ ꯑꯕꯣꯛꯄꯨ ꯐꯍꯟꯕꯁꯨ ꯉꯝꯗꯦ꯫ ꯃꯣꯏꯅ ꯉꯝꯗꯕ ꯃꯇꯝꯗꯗꯤ ꯑꯕꯣꯛꯅ ꯉꯥꯛꯇꯅꯤ, ꯑꯗꯨꯒ ꯁꯦꯟ 10ꯅ ꯄꯥꯝꯃꯤꯕ꯫ ꯃꯤ ꯇꯥꯔꯒ ꯅꯨꯡꯉꯥꯏꯔꯔꯣꯏꯅꯦ ꯅꯪꯕꯣ꯫ ꯑꯕꯣꯛ, ꯅꯪ ꯂꯩꯇ꯭ꯔꯗꯤ ꯑꯩ ꯂꯩꯔꯣꯏ꯫ ꯑꯩ ꯏꯊꯟꯇ ꯂꯩꯍꯧꯕ ꯉꯝꯃꯣꯏ꯫ ꯌꯨꯝꯁꯤꯗ ꯏꯊꯟꯇ ꯂꯩꯕ ꯀꯤꯖꯩꯌꯦ ꯑꯩ꯫ ꯆꯤꯡꯁꯦꯜ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯑꯕꯣꯛ ꯀꯩꯁꯨ ꯇꯧꯗꯦ꯫ ꯆꯠꯂꯣ ꯀꯣꯅꯨꯡꯗ, ꯑꯕꯣꯛꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯌꯨ꯫ ꯁꯦꯅꯨ ꯑꯆꯥꯟꯕꯤꯗꯨ ꯄꯨꯔꯒ ꯂꯥꯛꯎ, ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯑꯕꯣꯛ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯅꯁꯨ ꯈꯪꯍꯜꯂꯝꯃꯨ꯫ ꯑꯕꯣꯛ ꯏꯊꯟꯇ ꯂꯩꯍꯧꯕ ꯌꯥꯒꯗ꯭ꯔꯥ? ꯌꯥꯅꯤ ꯌꯥꯅꯤ, ꯅꯨꯃꯤꯠ ꯂꯩꯔꯤꯉꯩꯁꯤꯗ ꯆꯠꯊꯣꯛꯂꯨꯔꯣ꯫ ꯅꯊꯟꯇ ꯍꯜꯂꯛꯀꯅꯨ, ꯁꯦꯅꯨꯕꯨ ꯊꯤꯜꯍꯜꯂꯛꯎ꯫ ꯍꯣꯏ ꯑꯕꯣꯛ꯫ ꯃꯕꯦꯟꯄꯣꯛꯇꯨ ꯊꯅꯝꯂꯒ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯤ꯫ ꯅꯨꯄꯤ ꯃꯆꯥꯁꯤꯁꯨ ꯃꯗꯥꯎ ꯌꯥꯗꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯊꯣꯛꯂꯔꯤ꯫ ꯅꯤꯡꯊꯧꯗꯨ ꯀꯣꯅꯨꯡꯗ ꯂꯩꯔꯝꯗꯕ ꯃꯇꯝꯗ ꯇꯥꯔꯤ꯫
ꯅꯨꯃꯤꯠꯅ ꯆꯥꯏꯊꯔꯛꯄ ꯃꯇꯝꯗꯨꯗꯅꯤ ꯃꯥꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗꯣ꯫ ꯋꯥꯈꯜꯗꯨꯗ ꯈꯟꯕ ꯌꯥꯕ ꯈꯜꯂꯛꯄꯗ ꯃꯍꯥꯛꯅ ꯈꯨꯟꯁꯤꯗ ꯊꯥꯖꯕ ꯃꯤ ꯑꯅꯤ ꯁꯨꯅ ꯂꯩꯁꯤꯜꯂꯛꯇ꯭ꯔꯤ꯫ ꯃꯕꯦꯟꯄꯣꯛꯅ ꯍꯣꯠꯅꯈꯤꯕ ꯃꯌꯥꯝꯗꯨ ꯀꯅꯥ ꯑꯃꯠꯇꯅ ꯅꯤꯡꯁꯤꯡꯕꯤꯗ꯭ꯔꯤ꯫ ꯃꯊꯟꯇ ꯄꯪꯀꯞꯇ ꯀꯞꯅꯤꯡꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯌꯨꯝꯗꯨꯗ ꯌꯧꯔꯒ ꯃꯕꯦꯟꯄꯣꯛꯄꯨ ꯌꯦꯡꯕ ꯆꯪꯂꯛꯂꯝꯃꯤ꯫ "ꯑꯕꯣꯛ, ꯏꯅꯤꯡꯊꯧ ꯂꯩꯍꯧꯗꯤꯌꯦ"꯫ ꯇꯥꯗ꯭ꯔꯕ꯭ꯔꯥ ꯈꯟꯗꯨꯅ ꯑꯃꯨꯛꯀ ꯀꯧꯖꯔꯝꯃꯤ꯫ "ꯑꯕꯣꯛ, ꯏꯁꯤꯡ ꯊꯛꯀꯦꯔꯥ?" ꯍꯟꯗꯛꯁꯨ ꯈꯨꯝꯂꯛꯂꯝꯗꯦ꯫ ꯆꯤꯡꯁꯦꯜꯗꯨ ꯍꯟꯗꯛꯇꯤ ꯄꯥꯈꯠꯈ꯭ꯔꯤ꯫ ꯏꯄꯥ ꯄꯥꯈꯠꯅ ꯃꯕꯦꯟꯄꯣꯛꯀꯤ ꯃꯁꯥꯗꯨ ꯁꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯤꯍꯨꯜ ꯀꯥꯡꯂꯣꯟ ꯂꯩꯔꯝꯗ꯭ꯔꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗꯅꯤ ꯀꯨꯏꯅ ꯍꯤꯡꯈꯤꯅꯤ, ꯏꯁꯨꯒ ꯀꯨꯏꯅ ꯂꯩꯈꯤꯅꯤ ꯍꯥꯏꯔꯝꯕꯗꯣ꯫ ꯏꯁꯤꯡ ꯈꯨꯌꯥ ꯑꯃꯐꯥꯎ ꯊꯛꯇꯅ ꯆꯤꯡꯁꯦꯜꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤ꯫ ꯆꯤꯡꯁꯦꯜꯗꯨ ꯃꯈꯣꯟ ꯊꯣꯛꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯂꯛꯂꯝꯃꯤ꯫ "ꯑꯕꯣꯛ, ꯑꯩ ꯀꯅꯥꯒ ꯂꯩꯍꯧꯗꯣꯏꯅꯣ? ꯀꯩꯒꯤꯅꯣ ꯑꯩ ꯊꯥꯗꯣꯛꯑꯣꯏ, ꯑꯩꯒ ꯀꯨꯏꯅ ꯂꯩꯈꯤꯗꯣꯏꯅꯦ ꯍꯥꯏꯔꯒ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯆꯠꯈ꯭ꯔꯤꯁꯦ? ꯁꯦ, ꯏꯁꯨ ꯇꯣꯝꯕꯤ ꯍꯥꯏꯅ ꯑꯃꯨꯛꯇ ꯀꯧꯕꯤꯌꯨ ꯑꯕꯣꯛ꯫ ꯅꯪ ꯁꯨꯃꯥꯏ ꯇꯧꯈꯤꯅꯣ, ꯑꯩ ꯀꯅꯥꯗ ꯑꯕꯣꯛ ꯀꯧꯍꯧꯗꯣꯏꯅꯣ?" ꯃꯥꯅ ꯑꯗꯨꯝꯅ ꯀꯞꯂꯛꯄꯗꯨꯗꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔꯁꯨ ꯇꯥꯔꯗꯨꯅ ꯌꯨꯝꯗꯨꯗ ꯆꯪꯅꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯆꯤꯡꯁꯦꯜꯁꯨ ꯃꯄꯨꯡ ꯐꯥꯔꯤ, ꯑꯗꯨꯕꯨ ꯍꯣꯡꯂꯤ꯫ ꯃꯕꯦꯟꯄꯣꯛ ꯂꯩꯔꯤꯉꯩꯗ ꯑꯣꯏꯈꯤꯕ ꯆꯤꯡꯁꯦꯜꯗꯨ ꯑꯣꯏꯗ꯭ꯔꯤ꯫ ꯃꯤꯅꯨꯡꯁꯤꯇꯅ ꯌꯣꯝꯂꯝꯕꯗꯣ ꯃꯁꯥꯗ ꯃꯤꯅꯨꯡꯁꯤ ꯄꯣꯛꯈꯤꯗ꯭ꯔꯤ꯫ ꯑꯉꯥꯡ, ꯑꯍꯜ, ꯅꯍꯥ ꯑꯃꯠꯇ ꯃꯥꯅ ꯅꯨꯡꯁꯤꯕ ꯄꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯀꯅꯥ ꯑꯃꯒ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯕꯁꯨ ꯇꯣꯛꯈ꯭ꯔꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯆꯥꯛꯁꯪꯒꯤ ꯌꯦꯅꯈꯥꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯎꯃꯪꯂꯣꯝꯗꯒꯤ ꯃꯤꯔ ꯁꯥꯔ ꯈꯪꯗꯕ ꯂꯥꯛꯄꯒꯤ ꯁꯍꯨꯝ ꯑꯃ ꯐꯪꯕꯗꯨꯗ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯀꯅꯥꯅꯣ? ꯎꯔꯦ, ꯃꯈꯣꯏꯒꯤ ꯌꯨꯝꯇꯝꯅ ꯅꯨꯄꯥ ꯑꯃ ꯀꯟꯅ ꯆꯦꯜꯂꯛꯄꯗꯣ꯫ ꯈꯣꯡꯗꯥꯏ ꯈꯨꯗꯩ ꯑꯃ ꯁꯦꯠ, ꯃꯈꯨꯠꯇꯅ ꯄꯣꯠꯌꯣꯝ ꯑꯃ ꯄꯥꯏꯔꯒ ꯂꯥꯛꯂꯤꯕ ꯁꯥ ꯃꯄꯥꯡꯒꯜ ꯐꯔꯕ ꯅꯨꯄꯥꯗꯣ꯫ ꯅꯨꯄꯥꯗꯣ ꯍꯦꯛ ꯎꯕꯒ ꯆꯤꯡꯁꯦꯜꯗꯨ ꯃꯅꯥꯛꯇ ꯂꯩꯕ ꯁꯤꯡꯒꯥꯏ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯂꯦꯞꯄꯤ, ꯑꯗꯨꯒ ꯍꯪꯂꯛꯂꯝꯃꯤ꯫ "ꯅꯪ ꯀꯅꯥꯅꯣ?" ꯅꯨꯄꯥꯗꯨ ꯅꯤꯡꯁꯥ ꯁꯣꯔ ꯍꯣꯟꯗꯨꯅ ꯂꯂꯠ ꯇꯧꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯑꯩ ꯏꯁꯤꯡ ꯍꯥꯟꯅ ꯈꯤꯇ ꯊꯛꯆꯒꯦ, ꯑꯗꯨꯒ ꯋꯥꯔꯤꯕꯨ ꯂꯤꯖꯒꯦ." ꯐꯅ ꯃꯤꯅꯨꯡꯁꯤ ꯈꯪꯗ꯭ꯔꯕꯁꯨ ꯅꯨꯄꯥꯗꯨ ꯎꯕꯗ ꯈꯪꯂꯤ ꯋꯥꯔꯤ ꯆꯣꯛꯊꯔꯦ, ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯣꯛꯂꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯕ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕꯁꯤꯡꯗꯨ ꯇꯞꯅ ꯊꯥꯗꯔꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯂꯦꯞꯂꯤꯕ ꯈꯣꯡꯐꯝꯗꯨꯗꯒꯤ ꯈꯣꯡꯀꯥꯞ ꯑꯃ ꯐꯥꯎꯕ ꯃꯆꯤ ꯂꯦꯡꯕ ꯌꯥꯔꯣꯏ꯫ ꯑꯩ ꯏꯁꯤꯡ ꯄꯨꯊꯣꯛꯆꯔꯛꯀꯦ." ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛꯁꯪꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯋꯥꯅ ꯂꯥꯛꯄꯒ ꯌꯨꯝ ꯑꯃꯈꯛ ꯇꯔꯛ ꯇꯔꯛ ꯎꯕꯗꯨꯗ ꯑꯋꯥꯕ ꯀꯣꯛꯂꯅꯤ ꯈꯟꯕꯅ ꯀꯟꯅ ꯆꯦꯜꯂꯛꯈꯤꯕꯅꯤ꯫ ꯆꯤꯡꯁꯦꯜꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡꯏꯟꯅ ꯈꯧꯔꯥꯡꯕꯕꯨ ꯀꯣꯛꯂꯕꯗꯤ ꯈꯟꯅ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝꯗꯨꯗꯒꯤ ꯃꯆꯤ ꯑꯃ ꯐꯥꯎꯕ ꯂꯦꯡꯗꯅ ꯆꯤꯡꯁꯦꯜꯕꯨ ꯉꯥꯏꯖꯔꯝꯃꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯆꯤꯡꯁꯦꯜꯗꯨ ꯃꯈꯨꯠꯇ ꯈꯨꯖꯥꯏ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯏꯁꯤꯡꯗꯨ ꯄꯤꯗꯨꯅ, "ꯁꯤꯗ ꯂꯩꯔꯤ ꯏꯁꯤꯡ, ꯁꯤ ꯊꯛꯂꯒ ꯍꯟꯕꯤꯈ꯭ꯔꯣ꯫ ꯑꯊꯦꯡꯕꯗ ꯁꯣꯝꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄꯤꯒꯅꯨ." "ꯁꯤ ꯀꯩ ꯈꯨꯟꯅꯣ?" ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯒ ꯆꯤꯡꯁꯦꯜꯗꯨ ꯃꯃꯤꯠꯇꯨꯅ ꯅꯨꯄꯥꯗꯨꯗ ꯉꯛꯅ ꯌꯦꯡꯂꯛꯑꯝꯃꯤ꯫ ꯍꯧꯖꯤꯛꯇꯗ ꯈꯪꯂꯛꯂꯤ ꯅꯨꯄꯥꯁꯤ ꯈꯨꯟꯁꯤꯗꯒꯤ ꯂꯥꯛꯄ ꯅꯠꯇꯦ ꯍꯥꯏꯕ꯫ "ꯁꯤꯒꯤ ꯆꯤꯡꯁꯦ ꯑꯁꯤꯒ ꯊꯪꯅꯕ ꯆꯤꯡꯗꯨꯒꯤ ꯈꯨꯟ ꯃꯆꯥ ꯑꯃ ꯂꯩ, ꯑꯗꯨꯗꯒꯤ ꯑꯩ ꯁꯦꯟ 10 ꯇꯥꯟꯕꯅꯤ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯒ ꯈꯨꯟ ꯑꯅꯤ ꯆꯪꯅꯕ ꯊꯤꯡꯉꯤ, ꯆꯪꯕ ꯌꯥꯗꯦ, ꯈꯨꯟꯖꯥ ꯅꯠꯇ꯭ꯔꯗꯤ ꯍꯥꯏꯅ ꯃꯣꯏ ꯈꯔꯅ ꯍꯥꯏꯍꯧꯏ꯫ ꯑꯗꯨꯒꯤ ꯑꯩ ꯈꯨꯟꯁꯤꯗꯒꯤ ꯈꯨꯟꯖꯥꯅꯤ ꯍꯥꯏꯅ ꯁꯤ ꯌꯧꯅ ꯂꯥꯛꯄꯅꯤ꯫ ꯌꯥꯝ ꯊꯨꯅ ꯍꯜꯂꯣ, ꯌꯨꯝꯁꯤ ꯃꯤ 2 ꯁꯨꯅ ꯂꯩꯕ ꯌꯨꯝ ꯅꯠꯇꯦ꯫ ꯁꯣꯝꯒꯤ ꯗꯥꯏꯇ ꯑꯩ ꯄꯨꯕ ꯉꯝꯖꯔꯣꯏ꯫ ꯑꯩꯁꯨ ꯍꯟꯅꯤꯡꯂꯦ, ꯑꯗꯨꯕꯨ ꯃꯣꯏꯅ ꯍꯥꯏꯍꯧꯕꯗꯗꯤ ꯆꯍꯤ ꯑꯃꯗ 2ꯔꯛ ꯅꯠꯇ꯭ꯔꯒ 3ꯂꯛꯇꯒꯤ ꯍꯦꯟꯅ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯍꯧꯏ꯫ ꯑꯩꯗꯤ ꯂꯥꯛꯄꯗꯁꯨ ꯉꯥꯏꯔꯤ, ꯀꯔꯝꯅ ꯑꯃꯨꯛ ꯍꯟꯒꯅꯤ? ꯁꯣꯝꯒꯤ ꯑꯗꯨ ꯑꯗꯥ ꯑꯩ ꯀꯔꯤ ꯑꯃꯠꯇ ꯈꯪꯖꯕ ꯄꯥꯝꯗꯦ꯫ ꯃꯐꯝꯁꯤꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯆꯠꯄꯤꯈꯣ꯫ ꯅꯤꯡꯊꯧꯅ ꯈꯨꯟꯁꯤꯗ ꯌꯦꯡꯁꯤꯟꯕ ꯂꯥꯛꯄꯗ ꯁꯣꯝꯒꯤ ꯂꯣꯠꯐꯝ ꯂꯩꯔꯣꯏ꯫ ꯑꯩꯁꯨ ꯍꯟꯖꯈꯤꯅꯕ ꯑꯊꯨꯕꯗ ꯍꯣꯠꯅꯖꯒꯦ, ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯗꯪꯗꯤ ꯑꯩꯕꯨ ꯆꯪꯖꯐꯝ ꯄꯤꯕꯤꯌꯨ ꯍꯥꯏꯕꯕꯨ ꯑꯍꯜ ꯂꯃꯟ ꯄꯥꯟꯕ ꯏꯃꯨꯡ ꯅꯠꯇꯦ꯫ ꯂꯩꯁꯥꯕꯤ ꯑꯩꯈꯛ ꯌꯨꯝꯁꯤꯗ ꯀꯔꯝꯅ ꯄꯥꯈꯪ ꯑꯃ ꯊꯝꯒꯅꯤ, ꯑꯗꯨꯁꯨ ꯂꯣꯠꯂꯒ? ꯀꯣꯅꯨꯡꯗ ꯆꯠꯄꯤꯌꯨ, ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯍꯥꯏꯖꯕꯅ ꯐꯒꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯁꯦ ꯃꯥꯡꯈ꯭ꯔꯅꯤ꯫ ꯅꯨꯄꯤꯗꯤ ꯃꯃꯥꯅꯤ, ꯄꯨꯛꯆꯦꯜ ꯆꯥꯎꯏ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯎꯄꯥꯏ ꯑꯃꯠꯇꯗꯤ ꯌꯦꯡꯕꯤꯌꯨ꯫ ꯅꯪꯒꯤ ꯆꯥꯅꯕ ꯂꯩꯇꯦ ꯌꯨꯝꯁꯤꯗ,
ꯇꯨꯝꯅꯕ ꯃꯐꯝꯁꯨ ꯂꯩꯇꯦ꯫ ꯁꯣꯝꯗꯤ ꯀꯔꯤ ꯆꯥꯕꯤꯕꯒꯦ? ꯃꯗꯨ ꯌꯥꯝꯗ꯭ꯔꯕꯁꯨ ꯈꯖꯤꯛ ꯈꯖꯤꯛ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯕꯕꯨ ꯇꯨꯝꯕꯒꯤꯗꯤ ꯌꯥꯅꯤ꯫ ꯐꯤ ꯑꯃ ꯊꯥꯔꯒ ꯑꯩ ꯁꯨꯝ ꯄꯣꯊꯥꯖꯒꯦ꯫ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯂꯦ, ꯑꯍꯤꯡ ꯇꯨꯝꯂꯛꯇꯕ꯫ ꯑꯩꯒꯤꯗꯤ ꯆꯥꯕꯒꯤ ꯃꯇꯝ ꯂꯩꯇꯦ꯫ ꯃꯃꯤꯡꯒꯤ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯅꯤ꯫ ꯆꯥꯗ꯭ꯔꯁꯨ ꯌꯥꯕ, ꯍꯤꯡꯂꯁꯨ ꯌꯥꯕ, ꯁꯤꯔꯁꯨ ꯌꯥꯕ ꯄꯨꯟꯁꯤꯅꯤ꯫ ꯆꯤꯡꯁꯜꯅ ꯑꯗꯨ ꯍꯥꯏꯔꯛꯄꯒ ꯌꯥꯏꯗꯨ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯀꯔꯤ ꯅꯨꯄꯤꯅꯣ ꯁꯤꯕꯣ? ꯃꯋꯥ ꯃꯆꯥꯒ ꯀꯥꯏꯅꯔꯒ ꯂꯨꯈ꯭ꯔꯥ ꯑꯣꯏꯅ ꯂꯩꯔꯤꯖꯥꯠꯂꯣ? ꯃꯁꯛꯁꯤꯒ ꯉꯥꯡꯊꯣꯔꯛꯂꯤꯕ ꯋꯥꯁꯤꯒ ꯑꯣꯟꯊꯣꯛꯅ ꯆꯥꯅꯈꯤꯗ꯭ꯔꯦꯗ꯫ ꯋꯥ ꯃꯈꯥ ꯑꯃꯐꯥꯎ ꯇꯥꯔꯝꯗꯅ ꯆꯤꯡꯁꯦꯜꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯌꯥꯏꯁꯨ ꯃꯇꯨꯡ ꯇꯞꯅ ꯏꯟꯅꯔꯛꯏ꯫ ꯀꯥ ꯃꯆꯥ ꯑꯃ ꯂꯩꯕꯗꯨꯗ ꯆꯪꯈ꯭ꯔꯦ ꯆꯤꯡꯁꯦꯜꯗꯤ꯫ ꯌꯥꯏꯗꯨ ꯆꯥꯛꯁꯪꯗꯨꯗ ꯆꯪꯂꯛꯇꯨꯅ ꯐꯨꯡꯒꯥꯗꯨ ꯍꯧꯒꯠꯂꯒ ꯃꯩ ꯉꯥꯏꯍꯥꯛ ꯇꯤꯛꯂꯤ꯫ ꯑꯗꯨꯒ ꯐꯤ ꯑꯃ ꯊꯥꯗꯨꯅ ꯑꯍꯤꯡꯗꯨ ꯃꯌꯨꯝꯗꯨꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯂꯒ ꯆꯤꯡꯁꯦꯜꯗꯨ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯆꯥꯛꯁꯪꯗ ꯆꯪꯂꯛꯄꯗ ꯌꯥꯏꯗꯨ ꯏꯁꯤꯁꯤꯅ ꯃꯈꯥꯗ ꯇꯨꯝꯂꯝꯕꯗꯨꯗ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯌꯥꯏꯗꯨ ꯀꯟꯅ ꯂꯥꯎꯔꯛꯄꯗꯨꯗ ꯏꯈꯪ ꯈꯪꯅ ꯍꯧꯒꯠꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯩꯅꯣ, ꯅꯣꯏ ꯈꯨꯟꯁꯤ ꯃꯤ ꯍꯧꯗꯣꯛꯄꯗ ꯑꯗꯨꯃꯥꯏꯅ ꯂꯥꯎꯅꯕ꯭ꯔꯣ? ꯅꯪ ꯅꯣꯏ ꯈꯨꯟꯗ ꯍꯟꯈ꯭ꯔꯣ꯫ ꯀꯔꯤꯅꯣ, ꯉꯔꯥꯡꯗ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯃꯇꯝ ꯈꯔꯗꯤ ꯌꯥꯈꯤꯔꯣꯏ ꯍꯥꯏꯈꯤꯕꯗꯨꯕꯣ? ꯅꯣꯏ ꯁꯤꯗ ꯂꯩꯕꯁꯤ ꯅꯪꯉꯣꯟꯗ ꯌꯦꯠꯂꯅꯤ ꯍꯥꯏꯕꯒꯤꯔꯣ? ꯑꯩꯒ ꯂꯩꯔꯗꯤ ꯅꯪ ꯀꯨꯏꯅ ꯍꯤꯡꯉꯣꯏ꯫ ꯑꯦ, ꯀꯩꯒꯤꯅꯣ? ꯅꯤꯡꯊꯧꯅ ꯈꯪꯂꯛꯂꯗꯤ ꯑꯩꯁꯨ ꯅꯪꯁꯨ ꯊꯋꯥꯏ ꯃꯥꯡꯒꯅꯤ꯫ ꯅꯪ ꯑꯇꯣꯞꯄ ꯂꯝꯕꯤ ꯆꯠꯐꯝ ꯈꯪꯕ꯭ꯔꯣ? ꯑꯗꯨ ꯈꯪꯂꯗꯤ ꯑꯩꯕꯨ ꯑꯗꯨ ꯐꯥꯎꯕ ꯑꯃꯨꯛꯇ ꯊꯤꯟꯕꯤꯌꯨ꯫ ꯑꯩ ꯏꯊꯟꯗ ꯆꯠꯈꯤꯒꯦ꯫ ꯁꯤꯒꯤ ꯆꯤꯡꯁꯤꯗ ꯑꯗꯨꯝ ꯍꯟꯈꯣ꯫ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯩ ꯈꯪꯗꯦ꯫ ꯁꯤꯗꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯗꯤ ꯑꯩ ꯈꯪꯗꯦ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯆꯤꯡꯁꯜꯗꯨ ꯁꯅꯥꯕꯨꯟꯗꯨ ꯄꯨꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯌꯥꯏꯁꯨ ꯃꯊꯋꯥꯏ ꯃꯥꯡꯉꯅꯤ ꯀꯤꯖꯕꯅ ꯏꯀꯥꯏ ꯏꯀꯤ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯒ ꯃꯐꯝꯁꯤꯗ ꯂꯩꯒꯦ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯄꯥꯝꯕꯗꯤ ꯅꯠꯇꯦ꯫ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯥꯔꯤꯕ ꯐꯤꯗꯨ ꯊꯨꯞꯄꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯀꯥꯆꯤꯟꯗꯨꯗ ꯊꯝꯖꯤꯟꯈꯤꯔꯝꯃꯤ꯫ ꯆꯤꯡꯁꯜꯅ ꯁꯣꯝꯗ ꯈꯨꯟꯒꯤ ꯄꯥꯠ ꯃꯆꯥ ꯑꯃ ꯂꯩꯕꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤꯗ ꯃꯅꯥꯏ ꯑꯣꯏꯗꯨꯅ ꯂꯩꯕ ꯆꯤꯡꯁꯜꯕꯨ ꯄꯥꯝꯖꯕ ꯈꯣꯏꯗꯥꯖꯕ ꯁꯨꯖꯣꯟꯗꯨ ꯉꯁꯤꯁꯨ ꯄꯥꯠ ꯃꯅꯥꯛ ꯅꯛꯅ ꯆꯤꯡꯁꯜꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤꯔꯥ? ꯅꯪꯕꯨ ꯏꯅꯥꯛꯇ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯂꯩꯌꯨ ꯍꯥꯏꯕꯕꯨ ꯀꯔꯤ ꯈꯜꯂꯤ? ꯅꯕꯦꯟꯄꯣꯛꯇꯨꯁꯨ ꯁꯤꯗꯣꯛꯈ꯭ꯔꯦ꯫ ꯌꯨꯝꯗꯣꯡꯄꯣꯛꯇꯨꯗ ꯅꯊꯟꯇ ꯂꯩꯕꯗꯨꯕꯨ ꯄꯥꯏꯃ ꯄꯨꯛꯅꯤꯡꯁꯤ ꯂꯨꯝꯖꯗꯦꯗꯣ꯫ ꯌꯥꯋꯥ ꯐꯤꯒꯩ ꯁꯦꯡꯉꯨ꯫ ꯊꯛꯁꯤ ꯀꯥꯔꯜ ꯋꯥꯅꯥꯏꯗ ꯋꯥꯔꯦꯛ ꯋꯥꯇꯦꯝ ꯉꯝꯕ ꯏꯅꯤꯡꯊꯧ ꯂꯩ ꯍꯥꯏꯕꯁꯤ ꯀꯥꯎꯕꯤꯅꯣ꯫ ꯑꯩꯒꯤ ꯑꯕꯣꯛꯄꯨꯁꯨ ꯄꯟꯗꯨꯅ ꯁꯨꯃꯥꯏꯅ ꯉꯥꯡꯕꯤꯒꯅꯨ ꯍꯥꯏꯕꯁꯤ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯖꯈ꯭ꯔꯦ꯫ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯤ, ꯑꯩꯅ ꯀꯗꯥꯏ ꯐꯥꯎꯕ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯨꯁꯨ ꯈꯪꯕꯤꯕ ꯐꯩ꯫ ꯑꯍꯥ, ꯀꯔꯤ ꯅꯨꯄꯤ ꯃꯆꯥ, ꯅꯪꯅ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯅꯣ? ꯅꯤꯡꯊꯧꯗ ꯇꯥꯛꯀꯅꯤ ꯁꯤꯔꯥ? ꯇꯥꯛꯎꯔꯣꯅꯦ꯫ ꯁꯨꯔꯖꯣꯟ ꯑꯩꯒꯤ ꯃꯤꯡ ꯄꯟꯕꯗ ꯏꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕ ꯇꯥꯕꯅꯤꯅꯦ꯫ ꯏꯅꯤꯡꯊꯧꯅ ꯄꯨꯝꯅꯃꯛ ꯅꯠꯇꯦ, ꯑꯩꯒꯤ ꯏꯇꯤ ꯏꯒꯨꯟ ꯑꯃꯨꯛ ꯌꯦꯡꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯁꯤꯡ ꯐꯥꯎꯕ ꯁꯣꯛꯂꯛꯇꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯌꯥꯏꯁꯨ ꯆꯤꯡꯁꯜꯅ ꯇꯐꯤꯡ ꯇꯐꯤꯡ ꯂꯥꯛꯄꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯤꯇꯣꯞ ꯑꯣꯏꯕꯅꯤꯅ ꯃꯥ ꯑꯍꯦꯟꯕ ꯍꯥꯏꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯁꯨꯖꯤꯜꯂꯛꯑꯦ꯫ ꯌꯥꯏꯅ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯇꯅ ꯆꯤꯡꯁꯜꯒꯤꯗ ꯁꯩꯗꯥꯡꯗꯨꯅ ꯂꯩꯔꯛꯄ꯫ ꯅꯨꯄꯤ ꯃꯥꯁꯨ ꯃꯤꯑꯣꯏꯕ ꯑꯃꯗꯤ ꯑꯣꯏꯕꯅꯤꯅ ꯊꯤꯅ ꯆꯩꯔꯨꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯌꯥꯏꯅ ꯌꯨꯝꯗꯨꯗ ꯂꯩꯕꯗ ꯃꯉꯣꯟꯗ ꯅꯠꯇꯕ ꯋꯥꯍꯩ ꯅꯠꯇꯕ ꯃꯤꯠꯌꯦꯡ ꯑꯃ ꯐꯥꯎꯕ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯌꯦꯡꯉꯛꯇ꯭ꯔꯤ꯫ ꯑꯗꯨꯅ ꯃꯥꯅꯁꯨ ꯀꯌꯥ ꯐꯠꯇꯅ ꯎ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯌꯥꯏꯁꯨ ꯄꯣꯊꯥꯕ ꯍꯧꯔꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯣꯝꯗꯒꯤꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯅꯨꯄꯤ ꯈꯣꯟꯖꯦꯜꯗ ꯄꯪꯀꯞꯇ ꯀꯞꯄ ꯃꯥꯟꯕ ꯃꯑꯣꯡ ꯑꯃ ꯇꯥꯔꯛꯄꯗꯨꯗ ꯁꯨꯝ ꯇꯥꯔꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯈꯣꯟꯖꯦꯜꯗꯨ ꯇꯝꯅ ꯂꯥꯛꯄꯗ ꯎꯔꯦ ꯆꯤꯡꯁꯜꯅ ꯁꯨꯃꯥꯡꯒꯤ ꯇꯨꯜꯁꯨꯕꯣꯡꯗꯨꯗ ꯐꯤ ꯑꯉꯧꯕ ꯉꯥꯛꯇ ꯁꯦꯠꯂꯒ ꯃꯃꯤꯠ ꯃꯃꯥꯏ ꯄꯨꯂꯞ ꯈꯨꯝꯖꯤꯜꯂꯒ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯃꯑꯣꯡꯗ ꯀꯞꯇꯨꯅ ꯂꯩꯕꯗꯣ꯫ ꯅꯥꯀꯟꯗꯨꯗ ꯆꯥꯏꯁꯦꯟ ꯏꯁꯤꯡ ꯄꯤꯛ ꯊꯟꯕ ꯑꯃ ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯟꯗꯨꯒ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯌꯥꯏꯗꯨ ꯈꯪꯂꯦ ꯆꯤꯡꯁꯦꯜꯁꯤ ꯃꯥꯏꯕꯤꯒꯨꯝꯕꯤ ꯑꯃ ꯑꯣꯏꯔꯝꯃꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯑꯁꯨꯛ ꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯃꯥ ꯐꯥꯎꯕ ꯀꯤꯖꯕ ꯄꯣꯛꯂꯦ ꯃꯑꯣꯡꯗꯣ꯫ ꯃꯊꯟꯇ ꯄꯪꯀꯞꯇ ꯀꯞꯂꯝꯃꯤ, ꯃꯆꯤꯟꯗꯁꯨ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯑꯣꯡꯗ ꯉꯥꯡꯂꯝꯃꯤ꯫ ꯈꯪꯗꯗꯤ ꯈꯪꯗꯣꯛꯂꯒꯦ ꯍꯥꯏꯅ ꯆꯤꯡꯁꯦꯜꯅ ꯁꯨꯃꯥꯡꯗꯨꯗꯒꯤ ꯏꯃꯨꯡ ꯐꯥꯎꯕ ꯆꯪꯂꯛꯄ ꯉꯥꯏꯔꯝꯃꯤ꯫
ꯐꯅ ꯀꯨꯏꯅ ꯃꯍꯥꯛ ꯐꯨꯡꯒꯥꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯁꯤꯡꯁꯦꯜꯗꯨ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯐꯨꯡꯒꯥ ꯃꯅꯥꯛꯇꯨꯗ ꯃꯈꯣꯜ ꯊꯣꯛꯅ ꯑꯃꯨꯛ ꯀꯞꯊꯣꯔꯛꯂꯤ꯫ ꯍꯟꯗꯛꯇꯤ ꯌꯥꯏꯗꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯏꯇꯥ ꯇꯥꯗꯅ ꯄꯥꯈꯠꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯁꯤꯡꯁꯦꯜꯗꯨ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯑꯕꯣꯛ ꯑꯃꯈꯛ ꯂꯩꯖꯔꯝꯃꯤ, ꯑꯗꯨꯁꯨ ꯃꯣꯏ ꯃꯌꯥꯝꯅ ꯍꯥꯠꯄꯅꯤ꯫ ꯑꯩ ꯈꯪꯉꯤ, ꯍꯛꯆꯥꯡꯗ ꯅꯠꯇ꯭ꯔꯁꯨ ꯃꯣꯏꯅ ꯋꯥꯈꯜꯗ ꯑꯣꯠꯄꯅꯤ ꯑꯕꯣꯛꯄꯨ꯫ ꯑꯗꯣ ꯅꯪ ꯀꯞꯄꯤꯗꯣ ꯍꯥꯟꯅ ꯇꯣꯛꯑꯣ, ꯑꯗꯨꯒ ꯇꯞꯅ ꯂꯤꯌꯨ, ꯃꯤꯅ ꯇꯥꯔꯁꯨ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯑꯩꯁꯨ ꯑꯕꯣꯛꯀꯤ ꯇꯨꯡꯏꯟꯗꯨꯅ ꯆꯠꯅꯤꯡꯉꯤ꯫ ꯈꯨꯟꯁꯤꯗ ꯈꯨꯟꯖꯥ ꯑꯃꯠꯇꯅ ꯑꯩꯕꯨ ꯍꯤꯡꯗꯨꯅ ꯂꯩꯕ ꯄꯥꯝꯗꯦ꯫ ꯀꯩꯒꯤꯅꯣ? ꯈꯪꯗꯦ, ꯑꯕꯣꯛꯁꯨ ꯃꯣꯏꯅ ꯍꯤꯡꯍꯟꯕ ꯄꯥꯝꯗꯦ꯫ ꯁꯤꯡꯁꯦꯜꯗꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯥꯟꯗ꯭ꯔꯦ ꯃꯁꯥꯗꯣ꯫ ꯋꯥꯔꯤꯗꯣ ꯃꯈꯥ ꯇꯥꯗꯅ ꯌꯥꯏꯅ ꯐꯝꯂꯤꯕꯗꯨꯗ ꯍꯥꯏꯊꯔꯛꯂꯤ ꯃꯁꯥꯗꯣ꯫ ꯌꯥꯏꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯀꯧꯏ, ꯑꯗꯨꯕꯨ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯁꯤꯡꯁꯦꯜꯒꯤ ꯃꯁꯥꯗꯨ ꯄꯥꯏꯗꯨꯅ ꯐꯖꯅ ꯍꯤꯐꯜꯂꯒ ꯃꯀꯣꯛꯇ ꯏꯁꯤꯡ ꯈꯔ ꯊꯥꯕꯤꯔꯝꯃꯤ꯫ ꯅꯤꯖꯥꯃꯥꯒꯤ ꯈꯖꯥꯏ ꯊꯛꯇꯨꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯕꯁꯨ ꯂꯦꯞꯂꯝꯗꯦ꯫ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯌꯥꯏꯅ ꯁꯤꯡꯁꯦꯜꯕꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯖꯔꯛꯏ꯫ ꯃꯤꯠꯇꯒꯤ ꯍꯧꯔꯒ ꯅꯥꯇꯣꯟ, ꯆꯤꯝꯕꯥꯜ, ꯁꯥꯋꯣꯡꯗ ꯁꯕꯥꯟꯗ ꯑꯋꯥꯠꯄ ꯍꯥꯏꯕꯗꯨ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ꯫ ꯑꯁꯨꯛ ꯐꯖꯕꯤ ꯅꯨꯄꯤꯁꯤ ꯌꯥꯏꯅ ꯑꯃꯨꯛ ꯐꯥꯎꯕ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯍꯥꯏꯕ ꯌꯥꯏ꯫ ꯅꯥꯀꯟꯗꯨꯗ ꯐꯝꯗꯨꯅ ꯀꯔꯤꯁꯨ ꯈꯟꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕꯤ ꯁꯤꯡꯁꯦꯜꯕꯨ ꯌꯦꯡꯗꯨꯅ ꯃꯥꯏꯊꯣꯡꯗ ꯃꯤꯅꯣꯛ ꯑꯃ ꯇꯝꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯅꯣꯡꯉꯥꯟꯕꯗꯅꯤ꯫ ꯈꯨꯟꯗꯨ ꯋꯥ ꯋꯥ ꯍꯦꯛꯇ ꯂꯥꯎꯅꯔꯛꯂꯝꯃꯤ꯫ ꯌꯥꯏꯁꯨ ꯈꯪꯅꯤꯡꯕꯅ ꯃꯄꯥꯟꯗ ꯍꯥꯏꯐꯦꯠ ꯊꯣꯛꯇꯨꯅ ꯂꯝꯕꯤꯗ ꯆꯠꯂꯤꯕꯁꯤꯡꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯈꯔꯅ ꯆꯠꯅ ꯆꯠꯅ ꯍꯥꯏꯅꯕꯗꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯀꯅꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯒꯦ ꯁꯤꯔꯤꯗꯨꯕꯣ? ꯁꯨꯖꯣꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯣ ꯃꯉꯥꯛꯅꯩ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯍꯥꯏꯅꯩꯅꯦ ꯅꯣꯏꯕꯣ? ꯃꯥꯈꯛ ꯅꯠꯇꯕ ꯃꯥꯜꯂꯤꯅꯦ, ꯑꯉꯥꯡ ꯑꯃꯁꯨ ꯏꯁꯤꯡꯗ ꯏꯔꯥꯛꯅꯩ ꯍꯥꯏ꯫ ꯍꯟꯗꯛ ꯈꯨꯟꯁꯤꯗ ꯇꯧꯔꯛꯂꯤꯕ ꯏꯔꯥꯡꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯃꯤ? ꯏꯆꯥ ꯏꯁꯨꯒꯁꯦ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗ꯭ꯔꯦꯀꯣ꯫ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯔꯕꯖꯥꯠꯅꯣ ꯈꯨꯟꯁꯤꯗ ꯃꯤꯁꯤꯡꯁꯦ ꯂꯧꯁꯤꯟꯅꯕ ꯍꯦꯛꯇ ꯍꯣꯠꯅꯔꯤꯕꯁꯤꯕꯣ? ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯥꯏꯕꯤꯒꯨꯝꯕ ꯑꯃꯅ ꯁꯤꯟꯕ ꯑꯃ ꯑꯣꯏꯒꯗ꯭ꯔꯥ ꯈꯜꯂꯤ꯫ ꯑꯁ ꯇꯨꯃꯤꯟꯅ ꯂꯩꯌꯨꯗ, ꯃꯥꯏꯕꯤ ꯌꯥꯝ ꯇꯥꯡꯉꯤ ꯈꯨꯟꯁꯤ꯫ ꯃꯤꯑꯣꯏ ꯈꯔꯗꯨꯁꯨ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯤꯡꯁꯦꯜꯒꯤ ꯉꯔꯥꯡ ꯑꯣꯏꯈ꯭ꯔꯤꯕ ꯃꯑꯣꯡꯗꯨꯒ ꯃꯌꯥꯝꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯨꯒ ꯈꯜꯂꯨꯕꯗ ꯌꯥꯏꯗꯨ ꯃꯁꯥꯗꯨ ꯈꯤꯌꯥꯎ ꯆꯨꯡꯉꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯂꯝꯂꯒ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯄꯗ ꯁꯤꯡꯁꯦꯜꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯇꯨꯅ ꯃꯃꯤꯠꯇ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯑꯃꯨꯛ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯌꯥꯏꯗꯨ ꯑꯃꯨꯛ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯥ ꯁꯤꯡꯁꯦꯜꯁꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯨꯛꯉꯝ ꯉꯝꯂꯝꯗꯦ꯫ ꯉꯔꯥꯡꯅ ꯁꯛꯂꯣꯟ ꯑꯃ, ꯉꯁꯤꯅ ꯁꯛꯂꯣꯟ ꯑꯃ꯫ ꯃꯍꯥꯛꯁꯨ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯆꯥꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯒ꯭ꯌꯥꯟ ꯈꯔꯗꯤ ꯇꯥꯔꯦ꯫ ꯈꯨꯟꯁꯤꯗ ꯂꯩꯈꯤꯗ꯭ꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯁꯤꯗ ꯁꯤꯡꯁꯦꯜꯅ ꯀꯔꯤꯅꯣ ꯈꯔꯗꯤ ꯍꯣꯠꯅꯗꯨꯅ ꯃꯌꯥꯝꯁꯤꯕꯨ ꯑꯋꯥꯕ ꯄꯤꯔꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯊꯪꯅ ꯊꯪꯅꯅ ꯈꯨꯟꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯈꯔꯗꯤ ꯇꯣꯏꯔꯦ꯫ ꯌꯥꯏꯁꯨ ꯈꯔꯗꯤ ꯈꯪꯂꯕꯅꯤꯅ ꯀꯤꯖꯕꯗꯤ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯅꯤ, ꯑꯃꯨꯛꯇꯪ ꯁꯤꯡꯁꯦꯜꯒ ꯋꯥꯔꯤ ꯁꯥꯗꯣꯛꯄ ꯃꯥꯅ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯀꯔꯝꯅ ꯍꯦꯛ ꯍꯧꯗꯣꯛꯀꯅꯤ ꯍꯥꯏꯕ ꯃꯥꯁꯨ ꯈꯪꯂꯝꯗꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯁꯤꯡꯁꯦꯜꯗꯨ ꯃꯈꯨꯠꯇ ꯆꯥꯏꯁꯦꯟ ꯑꯃ ꯆꯔꯩ ꯐꯤ ꯄꯥꯏꯗꯨꯅ ꯊꯣꯛꯈꯤꯒꯦ ꯇꯧꯕꯒ ꯌꯥꯏꯅ ꯃꯥꯕꯨ ꯍꯥꯊꯨ ꯍꯥꯊꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ꯫ ꯀꯔꯤꯕꯨꯅꯣ? ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯅꯤꯡꯕ ꯅꯪꯒ꯫ ꯅꯪꯁꯨ ꯆꯠꯈ꯭ꯔꯣ, ꯑꯐ ꯐꯠꯇ ꯑꯃꯠꯇ ꯑꯩ ꯗꯥꯏꯇ ꯄꯨꯕ ꯉꯝꯃꯣꯏ꯫ ꯆꯠꯈꯤꯒꯦ꯫ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯂꯩꯅꯤ ꯍꯥꯏꯒꯦ ꯃꯤꯒꯤ ꯌꯨꯝꯁꯤꯗ? ꯑꯩ ꯅꯪꯁꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗꯦ꯫ ꯅꯪꯅ ꯇꯧꯔꯤꯁꯦ ꯑꯐꯕꯗꯤ ꯅꯠꯇꯦ꯫ ꯁꯤꯗꯤ ꯅꯪ ꯅꯁꯥꯅ ꯈꯪꯖꯕ꯭ꯔꯥ? ꯅꯪꯅ ꯀꯩ ꯈꯪꯒꯦ ꯑꯩꯒꯤ ꯃꯔꯝꯗ? ꯑꯩ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇꯦ꯫ ꯍꯣꯏ, ꯌꯨꯝꯁꯤꯗ ꯑꯩꯅ ꯂꯩꯁꯤꯜꯂꯒ ꯁꯣꯝꯕꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯌꯦꯡꯁꯤꯟꯕꯒꯤ ꯍꯛꯁꯨ ꯏꯐꯝꯗ ꯂꯩꯖꯗꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗꯤ ꯅꯪ ꯌꯥꯝ ꯂꯥꯜꯂꯦ꯫ ꯍꯣꯏ, ꯅꯪꯒꯤ ꯑꯔꯣꯠꯄ ꯍꯥꯏꯗꯣꯛꯇꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯑꯩ ꯈꯪꯗꯦ꯫ ꯑꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕꯗꯤ ꯅꯪ ꯇꯧꯒꯅꯨ꯫ ꯅꯪꯒꯤꯁꯨ ꯏꯆꯤꯜ ꯏꯄ꯭ꯋꯥ ꯏꯃꯥ ꯏꯄꯥ ꯂꯩꯔꯝꯕ ꯊꯣꯛꯂꯕ? ꯃꯈꯣꯏꯗ ꯊꯣꯛꯄ ꯑꯣꯏꯔꯝꯂꯗꯤ ꯅꯪ ꯀꯔꯤ ꯈꯟꯅꯤ? ꯑꯔꯣꯏꯕꯒꯤ ꯋꯥꯍꯩ ꯑꯃ ꯑꯅꯤꯗꯨꯗ ꯁꯤꯡꯁꯦꯜꯗꯨ ꯌꯥꯏꯗ ꯃꯔꯧ ꯂꯩꯅ ꯌꯦꯡꯉꯛꯏ꯫ ꯌꯥꯏꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯃꯥꯅ ꯍꯦꯟꯅ ꯈꯪꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯗ ꯃꯁꯤꯅ ꯑꯄꯦꯟꯕ ꯑꯃꯗꯤ ꯄꯤꯖꯔꯤ꯫
ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯗꯤ ꯀꯩꯝꯇ ꯈꯪꯗꯦ꯫ ꯍꯣꯏ, ꯈꯪꯗꯕꯗꯨꯗꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯑꯩꯁꯨ ꯃꯐꯝꯁꯤ ꯊꯥꯗꯣꯛꯂꯒ ꯊꯨꯅ ꯆꯠꯅꯕ ꯍꯣꯠꯅꯒꯦ꯫ ꯅꯪꯒꯤ ꯅꯤꯡꯕ ꯈꯔ ꯊꯨꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯤꯒꯤ ꯊꯋꯥꯏꯕꯨ ꯑꯁꯨꯝꯅ ꯁꯥꯟꯅꯕꯗꯤ ꯅꯪ ꯌꯥꯝ ꯂꯥꯜꯂꯤ꯫ ꯃꯄꯥꯟ ꯈꯔ ꯊꯣꯛꯂꯒ ꯃꯌꯥꯝꯒ ꯄꯨꯟꯕꯤꯌꯨ꯫ ꯂꯥꯏꯋꯥ ꯃꯌꯥꯝꯗꯨ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯕꯤꯈꯤꯅꯨ꯫ ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯌꯨ꯫ ꯅꯪ ꯑꯩ ꯉꯁꯤ ꯍꯌꯦꯡ ꯇꯝꯕ ꯉꯝꯕ ꯃꯤꯑꯣꯏ ꯃꯄꯣꯛ ꯅꯠꯇꯦ꯫ ꯀꯅꯥꯅꯁꯨ ꯑꯩꯕꯨ ꯐꯅ ꯈꯟꯕ ꯉꯝꯗ꯭ꯔꯦ꯫ ꯈꯟꯗꯁꯅꯨ, ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯅꯪꯒꯤ ꯑꯆꯨꯝꯕ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯈꯛꯇꯃꯛ ꯇꯧ꯫ ꯅꯪꯕꯨ ꯈꯪꯕꯤꯕ ꯃꯈꯣꯏ ꯑꯃ ꯑꯅꯤꯈꯛ ꯑꯣꯏꯔꯁꯨ ꯂꯩꯔꯛꯀꯅꯤ, ꯑꯩꯅ ꯊꯥꯖꯩ꯫ ꯑꯐꯕꯔꯣꯝꯗ ꯁꯤꯖꯤꯟꯅꯕꯤꯌꯨ ꯄꯥꯏꯔꯤꯕ ꯃꯍꯩ ꯈꯔꯗꯨ꯫ ꯑꯕꯣꯛꯇꯣ, ꯍꯧꯖꯤꯛꯇꯤ ꯄꯦꯜꯂꯝꯂꯗ꯭ꯔꯥ? ꯌꯥꯝ ꯄꯦꯟꯈꯤꯗ꯭ꯔꯦ, ꯌꯥꯝ ꯄꯦꯜꯍꯧꯗ꯭ꯔꯦ ꯑꯩꯁꯨ꯫ ꯏꯁꯤꯡ ꯈꯨꯌꯥ ꯑꯃꯐꯥꯎ ꯑꯩ ꯄꯤꯊꯛꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯇꯧꯔꯤꯁꯤ ꯑꯩ ꯈꯪꯗꯦ, ꯑꯗꯨꯕꯨ ꯂꯃꯟ ꯑꯃꯗꯤ ꯈꯨꯝꯕ ꯉꯝꯖꯔꯦ꯫ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝ ꯐꯠꯇꯕ ꯀꯣꯛꯁꯤ ꯑꯩꯅ ꯈꯜꯂꯨꯔꯤꯁꯤ? ꯑꯩ ꯈꯪꯖꯗꯦ꯫ ꯄꯦꯜꯂꯦ꯫ ꯑꯩ ꯃꯣꯏꯅ ꯀꯞꯄꯒ ꯋꯥꯕꯁꯦ ꯁꯤꯃꯨꯛ ꯑꯩꯉꯣꯟꯗ ꯑꯄꯦꯟꯕ ꯂꯩꯇ꯭ꯔꯦ꯫ ꯇꯞꯅ ꯇꯞꯅ ꯀꯥꯎꯊꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ ꯂꯣꯏꯅꯃꯛ꯫ ꯑꯐꯕꯗꯨ ꯈꯛ ꯇꯧ꯫ ꯍꯣꯠꯅꯒꯦ꯫ ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯗꯨ ꯀꯩ ꯍꯥꯏꯕꯅꯣ? ꯏꯍꯩ ꯀꯧꯏ꯫ ꯃꯤꯡꯒꯤ ꯋꯥꯅꯤꯗ, ꯊꯣꯟꯕꯤꯔꯝꯃꯦꯅ ꯀꯧꯔꯤꯖꯥꯅꯤ꯫ ꯑꯩ ꯅꯪꯒꯤ ꯆꯠꯅꯕꯗꯣ ꯃꯇꯦꯡ ꯄꯥꯡꯒꯦ꯫ ꯀꯨꯏꯅ ꯂꯩꯕꯗꯤ ꯅꯪꯁꯨ ꯀꯩꯁꯨ ꯌꯥꯔꯣꯏ꯫ ꯍꯣꯏ, ꯈꯪꯉꯤꯗ ꯑꯩꯁꯨ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯝꯃꯤ ꯑꯅꯤꯗꯨ꯫ ꯌꯥꯝ ꯍꯦꯟꯅ ꯅꯛꯁꯤꯟꯅꯕꯃꯛ ꯑꯣꯏꯗ꯭ꯔꯕꯁꯨ ꯌꯥꯏꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯍꯩ ꯈꯔꯗꯨꯗ ꯆꯤꯡꯁꯦꯜꯒꯤ ꯊꯃꯣꯏꯗ ꯃꯥꯕꯨ ꯐꯠꯇꯅ ꯈꯜꯂꯨ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯌꯥꯏꯁꯨ ꯈꯨꯟꯖꯥ ꯑꯃ ꯑꯅꯤꯅ ꯁꯛ ꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯪꯂꯨꯔꯕꯁꯨ ꯆꯤꯡꯁꯦꯜꯒꯤ ꯃꯕꯦꯟꯄꯣꯛꯀꯤ ꯃꯔꯤ ꯃꯇꯥꯅꯤ ꯈꯔ ꯍꯥꯏ, ꯈꯨꯟꯗ ꯃꯥꯏꯕꯤ ꯍꯪꯕ ꯂꯥꯛꯄꯅꯤ ꯈꯔ ꯍꯥꯏ, ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡꯁꯨ ꯑꯍꯦꯟꯕꯗꯤ ꯊꯤꯖꯤꯜꯂꯨꯗ꯭ꯔꯤ, ꯇꯣꯏꯅ ꯎꯕ ꯅꯠꯇꯕꯅꯤꯅ꯫ ꯅꯤꯡꯊꯧꯅ ꯀꯔꯤꯁꯨ ꯍꯥꯏꯗꯕꯅꯤꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯅꯨꯄꯥ ꯑꯅꯤꯁꯤꯁꯨ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯔꯛꯄ ꯀꯧꯕꯅꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯄꯥꯝ ꯅꯨꯡꯁꯤ ꯆꯤꯝꯕꯥ ꯂꯥꯟꯊꯣꯛꯇ꯭ꯔꯕꯁꯨ ꯊꯃꯣꯏꯗ ꯐꯣꯡꯗꯣꯔꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯅꯥꯀꯣꯡ ꯌꯧꯗ꯭ꯔꯕꯁꯨ ꯆꯤꯡꯁꯦꯜꯒꯤꯗ ꯃꯤꯇꯣꯞ ꯅꯨꯄꯥ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯁꯨꯖꯣꯟꯅ ꯇꯥꯔꯝꯃꯤ꯫ ꯐꯠꯇꯕꯒꯤ ꯍꯧꯅꯕꯤ ꯋꯥꯈꯜꯗꯨꯁꯨ ꯐꯅ ꯈꯜꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ꯫ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯊꯤꯗꯣꯛꯀꯦ ꯈꯟꯅ ꯀꯔꯤꯁꯨ ꯁꯣꯛꯇꯕ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯀꯟꯅ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯆꯤꯡꯁꯦꯜꯒꯤꯗ ꯍꯤꯗꯥꯛ ꯑꯃꯠꯇ ꯄꯤꯌꯨ ꯍꯥꯏꯗꯅ ꯅꯣꯡꯃ ꯑꯍꯤꯡ ꯈꯔ ꯊꯦꯡꯖꯤꯜꯂꯛꯄ ꯅꯨꯃꯤꯠ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯥꯡꯅ ꯆꯥꯗꯕꯅ ꯌꯥꯏꯒ ꯆꯤꯡꯁꯦꯜꯒꯗꯨ ꯁꯨꯖꯣꯟꯅ ꯎꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯁꯤꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯂꯥꯛꯂꯒ ꯅꯤꯡꯊꯧꯗ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯝꯂꯔꯤ꯫ ꯃꯗꯨ ꯇꯥꯕꯒ ꯅꯤꯡꯊꯧꯗꯨ ꯑꯁꯥꯎ ꯄꯔꯤ ꯂꯣꯏꯅꯈ꯭ꯔꯤ꯫ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯍꯥꯏꯅ ꯈꯟꯈ꯭ꯔꯤ꯫ ꯈꯨꯟꯖꯥ ꯈꯨꯗꯤꯡꯃꯛꯀꯤ ꯌꯨꯝꯗ ꯆꯪꯂꯗꯨꯅ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯍꯦꯛ ꯂꯩꯔꯝꯕꯗ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯄꯨꯈꯠꯂꯛꯎ, ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯆꯩꯊꯦꯡ ꯄꯤꯒꯅꯤ ꯍꯥꯏꯅ ꯋꯥꯌꯦꯜ ꯌꯥꯊꯪ ꯄꯤꯔꯛꯂꯝꯃꯤ꯫ ꯄꯥꯎꯁꯤ ꯆꯤꯡꯁꯦꯜ ꯌꯥꯏꯁꯨ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯈꯪꯂꯛ ꯂꯥꯛꯁꯤꯜꯂꯛꯄꯅ ꯆꯠꯐꯝ ꯈꯨꯟꯁꯤ ꯂꯥꯟꯊꯣꯛꯐꯝ ꯂꯝꯕꯤ ꯑꯃ ꯐꯥꯎꯕ ꯂꯩꯔꯝꯗꯦ꯫ ꯍꯌꯦꯡ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯁꯣꯜꯁꯤꯡ ꯊꯥꯔꯛꯇꯨꯅ ꯐꯥꯗ꯭ꯔꯤꯉꯩ ꯅꯤꯡꯊꯧꯗ ꯍꯥꯏꯖꯔꯨꯁꯤ ꯍꯥꯏꯅ ꯍꯥꯏꯕꯗ ꯆꯤꯡꯁꯦꯜꯅ ꯌꯥꯔꯝꯗꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡꯖꯥ ꯈꯔ ꯋꯥꯠꯂꯤꯉꯩꯗ ꯑꯅꯤꯗꯨ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯏꯪꯕ ꯏꯪꯗꯕ ꯃꯁꯥꯗ ꯊꯤꯗꯅ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯐꯝꯂꯤꯕꯤ ꯆꯤꯡꯁꯦꯜꯒꯤ ꯃꯅꯥꯛꯇ ꯅꯛꯅ ꯐꯝꯊꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯕꯤꯗ꯭ꯔꯤꯕ꯭ꯔꯥ? ꯀꯔꯝꯅ ꯃꯤꯠꯁꯦ ꯎꯏꯁꯤꯟꯒꯅꯤ? ꯄꯨꯡ ꯈꯔꯗ ꯉꯥꯏꯁꯤꯜꯂꯛꯂꯦ꯫ ꯑꯩꯅ ꯏꯅꯤꯡꯊꯧꯗ ꯆꯪꯖꯁꯤ ꯍꯥꯏꯕꯁꯨ ꯅꯪꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯑꯩꯅ ꯐꯅꯕ ꯁꯤꯟꯖꯒꯦ, ꯃꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯋꯥꯕꯤꯒꯅꯨ꯫ ꯅꯪꯕꯨ ꯅꯪꯒꯤ ꯈꯨꯟꯗ ꯑꯩꯅ ꯑꯃꯨꯛ ꯍꯜꯍꯟꯒꯅꯤ꯫ ꯑꯩ ꯈꯛꯇ ꯅꯠꯇꯦ ꯑꯋꯥ ꯇꯨꯔꯩ ꯆꯪꯒꯗꯕꯁꯦ, ꯅꯪꯁꯨꯅꯤ꯫ ꯏꯕꯥꯅꯤꯃꯛ ꯆꯩꯔꯥꯛ ꯐꯪꯒꯅꯤ꯫ ꯋꯥꯈꯜꯁꯤ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯩ꯫ ꯅꯪꯅ ꯈꯟꯕ ꯋꯥꯈꯜꯁꯤ ꯑꯩꯒꯤ ꯀꯣꯛꯁꯤꯅ ꯂꯥꯝꯕ ꯐꯪꯗꯦ꯫ ꯄꯣꯊꯥꯕꯤꯔꯨꯔꯣ, ꯍꯌꯦꯡ ꯑꯌꯨꯛꯇꯤ ꯀꯣꯅꯨꯡꯗ ꯀꯥꯗꯕ ꯌꯥꯔꯣꯏ꯫ ꯆꯤꯡꯁꯦꯜ, ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯤ ꯏꯔꯨꯝ ꯂꯨꯝꯗꯦ꯫ ꯅꯪ ꯑꯩ ꯑꯃꯨꯛ ꯊꯦꯡꯅꯔꯔꯣꯏꯗ꯭ꯔꯥ? ꯊꯦꯡꯅꯅꯤ꯫ ꯀꯔꯤꯒꯤ ꯊꯦꯡꯅꯗꯅꯤ? ꯃꯐꯝ ꯃꯇꯝ ꯈꯦꯠꯅꯕ ꯃꯥꯟꯅꯗꯕꯒꯤ ꯋꯥ ꯈꯛꯇꯅꯤ꯫ ꯅꯪ ꯑꯩ ꯑꯃꯨꯛ ꯊꯦꯡꯅꯈꯤꯅꯤ꯫ ꯅꯪ ꯐꯠꯇꯕ ꯊꯕꯛꯇꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯒꯦ ꯈꯟꯅꯨꯀꯣ? ꯍꯣꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨ ꯈꯨꯟꯗꯨ ꯄꯨꯡꯂꯥꯡ ꯂꯥꯡꯏ꯫ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯑꯅꯤꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯌꯥꯏꯅ ꯍꯥꯏꯖꯕ ꯌꯥꯕ ꯍꯥꯏꯖꯔꯤ, ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅ ꯑꯔꯣꯏꯕꯅꯤ, ꯑꯌꯥꯕ ꯄꯤꯔꯣꯏ, ꯉꯥꯛꯄꯤꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫
Singsel yai animak khunjasingi mamangda mapugi khongnesa samu makhongda punsilaga nungai chingaina sau saraba leimaida chingduna yaibi thawai lauduna angang ahangani haina ningthoni yathang pithaраklami Singseldi karisu haraklamdi yaidi pakhatpana masadu sor forward chaning tana honma ngamlamdi Ningthausa Singselgi maben boka thaina luna loinaramba kawbana Singselgidi nungaitaba poklami Aroiba oina Ningthauda kari hainingi haina hanglubada yaigi mahut ma oina cherak bibiyu yaibu maran yaida halanbi ko haina hairaklami Madu tabada Ningthaudu yaningbadi poklamdi Adubu Singselna tawkiba aranba mayamdu mathamoida amakpa amata yaudana loina haiduraklami Khunchida laikidaba mi pumba mana hatpani haina madu tabada Ningthaudu ngakpana loirami asawbana henmankhibana Singselbu sibagi cherakpiba haina yanarami Mayamsi yaidi ama fawba khanglamdi Ningthaugi manaisingna tawraga mahakpu magi khun phawba thenbiraklami Matam kharagi matung yaidu Singselbu ningsinglakpa sum hengalaklami Masadu chingnabasu pokhidaba nati adubu Ningthaugi yathang oikhibana hikdokpa ngamkhidabani Ngasi namit asida yaidu makhoigi khungi mi khara Singsel hoigi khunda hidak lobu chetkani haibadu namdana yawhogduna khunchida amuk laklami Khunja singna masak khangba oikhibana phana lotnadi chachai magi lakpa mathaudu karisu thoksadana lakminaba mayamdu huntoklamlaga Singselgi yumdu tamna lakpada yumdu fawba leiramdri Atenba matam kharasida yum phawba kawrabra khalubani adubu chumli sengli Singselgi yumse leiramdre haba Ngakdangduda nak oi koyeng yengjai adubu Singselgi sak khonjel mahak leibagi mami ama fawba udrabada yaidu tofom khangda leptuna ningsingjari makhoi anina leimina khiba matamdo Tumina ngahak leptuna leiringai khunja ama ani lakpadu uraduna taha hanglaklami Kainomta Kariba noibungo Sigi yumsida leiramba nupidubu maibido Singselbura Ahoy yumsisu leitramali Mabu kadaida leikrabage Khunsidagi natabro ibungobo Singseldo laikidre Ningthaugi yathangni hikdokpi hek ngamdana masana masagi maral yazaduna kuire Ningthaugi Cheirakta Thawai thakiba Magini haidana Khunsida mami ama phawba thamba yaroi haidana yumsisu thugaikibani adubu magi maben pokdudi yam phakibani Singselna siramdaida Khunsida maben boki murti amatang latpiyu natrabadi khunsi awa anataw haibalei haidana maben boki murti ama iningthauna saduna khunyaida thami Ima maibibu khangbiba oiragadi laimana amata oirabasu katpirucho Makhoina hairambagi matong ina khunyaida laktuna Singselgi maben boki murtidu yengduna laimana ama thadaramlaga mahaksu nengba kaina magi khunda halaklami Asumna Singselna fattaba kaya tawrubagi masana masagi maral yazaduna mathwai thakibani adubu mahaki maben boki laman amadi mahakna khumlamli Khunsibusu hanadawna ingna sikna panba khun ama oiraki